ꯑꯇꯦꯛ-ꯑꯀꯥꯏꯁꯤꯡꯁꯦ ꯂꯣꯏ Hi guys! ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔ ꯐꯪꯉꯦꯕꯀꯣ. ꯑꯗꯨꯅ ꯀ꯭ꯋꯥꯇꯔ ꯁꯦꯡꯗꯣꯛꯄ ꯂꯥꯛꯏꯅꯦ. ꯑꯗꯣ ꯁꯤꯁꯦ ꯑꯣꯏꯗꯣꯏꯕ. ꯁꯤꯁꯦ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯑꯣꯏꯗꯣꯏꯅꯦꯕꯀꯣ. ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯊꯣꯟ ꯑꯅꯤ ꯂꯩꯔꯤꯁꯦ ꯈ꯭ꯋꯥꯏ ꯃꯇꯣꯟꯗ ꯑꯣꯏꯕꯀꯣ. ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯁꯦ. ꯌꯦꯡꯉꯁꯦ. ꯗ ꯂꯩꯔꯦ. ꯆꯪꯉꯁꯦ ꯑꯗꯨꯗꯤ. ꯐꯖꯅ ꯎꯠꯂꯛꯀꯦ. ꯑꯩꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯁꯤ ꯃꯐꯝꯁꯤꯗ ꯔꯤꯇꯥꯌꯔ ꯑꯣꯏꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯅ ꯑꯗꯨ ꯇꯧꯗ꯭ರೆ ꯑꯩꯒꯤ ꯑꯔꯣꯏꯕ ꯀ꯭ꯋꯥꯇꯔꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ. ꯑꯔꯣꯏꯕ ꯁꯔꯀꯥꯔꯒꯤ ꯌꯨꯝ. ꯑꯗꯨꯅ ꯁꯤꯒꯤ ꯌꯨꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ, ꯌꯥꯝꯅ ꯃꯦꯃꯣꯔꯤ ꯑꯣꯏꯕ ꯌꯨꯝ ꯑꯃꯗꯤ ꯑꯣꯏꯍꯧꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯅ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯃꯤꯅꯦ. ꯄꯣꯠ ꯀꯩꯝꯇ ꯊꯝꯖꯤꯟꯗ꯭ꯔꯤꯕꯒꯤ ꯂꯣꯏ ꯅꯤꯜꯂꯦ. ꯀ꯭ꯋꯥꯇꯔꯁꯦ ꯐꯪꯗ ꯉꯥꯏꯔꯤꯕꯀꯣ. ꯁꯦꯡꯗꯣꯛꯄ ꯂꯥꯛꯏꯅꯦ ꯁꯤꯗ ꯂꯩꯔꯦ. ꯎꯠꯂꯛꯀꯦ. ꯁꯤꯔꯦ. ꯋꯥꯏꯑꯦ. ꯃꯊꯛ ꯀꯥꯔꯛꯄꯗ ꯋꯥꯏꯑꯦꯕ. ꯑꯗꯨꯗꯤ ꯎꯠꯂꯛꯒꯦꯀꯣ ꯃꯌꯥꯝ ꯔꯨꯝꯗꯣ. ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯎꯠꯂꯧꯔꯦ. ꯎꯠꯂꯛꯒꯦ ꯃꯌꯥꯝ. ꯁꯤꯒꯤ ꯊꯣꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯔꯛꯄꯒ ꯁꯤꯒꯤ ꯀꯥꯁꯦ ꯂꯩꯔꯦꯀꯣ. ꯁꯤꯗ ꯇꯤꯚꯤ ꯀꯩꯀꯩ ꯊꯦꯠꯇꯣꯏꯅꯦ. ꯁꯤꯗ ꯇꯤꯚꯤ ꯊꯦꯠꯇꯣꯏꯅꯦ. ꯑꯗꯣ ꯁꯤꯗ ꯂꯩꯔꯦ. ꯑꯗꯨꯒ ꯁꯣꯝꯗ ꯔꯨꯝ ꯑꯃꯒ ꯂꯩꯔꯦ. ꯁꯤꯅ ꯑꯩꯈꯣꯏ ꯅꯦꯝꯕꯣꯛꯀꯤ ꯑꯣꯏꯗꯣꯏꯕ. ꯃꯥꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁ꯭ꯄꯦꯁ ꯃꯌꯥꯝ ꯃꯊꯛꯇ ꯊꯥꯡꯒꯠꯐꯝ ꯀꯩꯀꯩ ꯃꯌꯥꯝ ꯂꯩꯔꯦꯗꯣ. ꯃꯥ ꯇꯩꯖꯣꯡꯗꯣ ꯀꯤꯗ꯭ꯔꯦ. ꯑꯩ ꯆꯟꯖꯒꯦ. ꯁꯤꯗ ꯂꯩꯔꯦ. ꯎꯠꯂꯛꯀꯦꯁꯦ. ꯁꯤꯗ ꯂꯩꯔꯦ. ꯁꯤꯅ ꯑꯩꯈꯣꯏ ꯅꯦꯝꯕꯣꯛꯀꯤ ꯑꯣꯏꯔꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯁꯨꯃꯥꯏꯅ ꯊꯣꯡꯁꯦ ꯑꯅꯤ ꯍꯥꯏꯅ ꯂꯩꯔꯦꯀꯣ. ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯣꯏꯕ. ꯑꯩ ꯉꯔꯥꯡ ꯋꯥꯏ ꯇꯩꯊꯣꯛꯑꯝꯃꯦ ꯑꯗꯣ ꯑꯃꯨꯛ ꯃꯣꯠꯂꯝꯃꯦ. ꯋꯥꯏ ꯇꯩꯔꯒ ꯀꯕꯛ ꯂꯣꯏꯁꯤꯟꯖꯔꯝꯃꯕꯅꯦꯕ. ꯁꯤꯅꯦ. ꯑꯗꯨꯒ ꯁꯤꯒꯤ ꯀꯕꯣꯔꯗ ꯄꯤꯌꯦ ꯁꯣꯝꯒꯤꯁꯨ. ꯑꯩꯈꯣꯏ ꯅꯦꯝꯕꯣꯛꯀꯤ ꯔꯨꯝꯗꯁꯨ ꯀꯕꯣꯔꯗ ꯑꯃ ꯂꯩꯍꯧꯔꯦꯗꯅ. ꯑꯗꯣ ꯁꯤꯒꯤꯅ ꯃꯊꯛ ꯂꯩꯇꯦꯕꯀꯣ. ꯁꯤꯅꯤ ꯁ꯭ꯄꯦꯁ ꯄꯣꯠ ꯊꯝꯐꯝꯗꯣ ꯂꯩꯇꯦ. ꯃꯤꯡꯖꯦꯜ ꯑꯃ ꯄꯤꯔꯦ. ꯁꯤꯗ ꯂꯩꯔꯦ. ꯃꯤꯡꯖꯦꯜꯁꯦ ꯉꯔꯥꯡ ꯁꯦꯡꯗꯣꯛꯈ꯭ꯔꯕ ꯂꯣꯏ ꯋꯥꯎ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ. ꯑꯗꯨꯒ ꯀꯤꯠꯆꯟ ꯎꯠꯂꯛꯀꯦ. ꯑꯁ ꯌꯥꯝ ꯃꯣꯠꯂꯤ. ꯂꯩꯔꯦ. ꯑꯗꯣ ꯁꯤꯁꯦ ꯉꯁꯥꯏ ꯑꯦꯛꯖꯣꯁ ꯐꯦꯟꯁꯦ ꯁꯤꯜꯍꯟꯕ ꯍꯥꯏꯇꯥꯔꯦ. ꯃꯣꯏ ꯍꯥꯟꯅ ꯑꯃꯟꯕꯁꯨ ꯌꯥꯎꯔꯝꯃꯦꯕꯀꯣ. ꯑꯗꯨꯅ ꯑꯃꯟꯕ ꯁꯦꯡꯇꯣꯛꯍꯜꯂꯒ ꯁꯤꯁꯦ ꯁꯤꯟꯗꯣꯛꯍꯜꯂꯦ. ꯑꯗꯨꯒ ꯁꯤ ꯄꯥꯜꯂꯝꯗ꯭ꯔꯤꯁꯤꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤꯅꯦ. ꯑꯦꯛꯖꯣꯁ ꯄꯥꯟꯕꯒ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯦꯝꯕꯒ ꯃꯥꯟꯅꯗꯦ. ꯑꯗꯨꯅ ꯂꯩꯔꯦ. ꯀꯤꯠꯆꯟ ꯁꯦꯡꯇꯣꯛꯀꯦꯅ ꯂꯥꯛꯄꯅꯦ. ꯑꯗꯨꯁꯨ ꯂꯩꯔꯦ. ꯃꯣꯠꯂꯦ. ꯑꯗꯨꯒ ꯕꯥꯊꯔꯨꯝꯁꯤꯗ ꯂꯩꯔꯦ. ꯑꯩ ꯁꯤꯁꯦ ꯁꯦꯡꯗꯣꯛꯀꯦꯅ ꯕꯥꯊꯔꯨꯝꯗꯣ ꯑꯩꯅ ꯊꯥꯡꯖꯜꯂꯝꯕꯅꯦ. ꯁꯨꯃꯥꯏꯅ ꯒꯣꯗ꯭ꯔꯦꯖ ꯑꯃꯒ ꯄꯤꯕꯀꯣ ꯃꯆꯥ. ꯑꯗ ꯒꯤꯖꯔ ꯍꯥꯞꯄꯝꯃꯦ. ꯂꯩꯔꯦ ꯑꯗꯣ. ꯑꯗꯨꯃꯥꯏꯅ ꯁꯤꯅ ꯕꯥꯊꯔꯨꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ. ꯁꯤꯅ ꯇꯣꯏꯂꯦꯠ. ꯅꯨꯡꯁꯤꯗ꯭ꯔꯥ? ꯄꯤꯛ ꯄꯤꯛꯈꯩ. ꯑꯗ ꯂꯩꯔꯦ. ꯊꯣꯡꯅꯥꯎ ꯑꯃꯒ ꯄꯥꯜꯂꯦ. ꯊꯣꯡꯅꯥꯎꯒ ꯍꯥꯡꯇꯣꯛꯑ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯔꯅꯤꯀꯣ ꯇꯣꯏꯂꯦꯠꯁꯦ. ꯂꯩꯔꯦ. ꯑꯗꯨꯗꯤ ꯊꯣꯛꯑꯁꯤ. ꯂꯣꯏꯔꯕ ꯑꯩ ꯎꯠꯀꯗꯕ ꯂꯣꯏꯔꯦ. ꯁꯤꯗꯪꯅꯦ. ꯑꯗꯣ ꯁꯤ ꯑꯃ ꯂꯩꯔꯦ. ꯁꯨꯃꯥꯏꯅ ꯁꯤ ꯑꯃ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤ ꯑꯃꯒ ꯁꯤꯗꯥꯏꯅ ꯑꯗꯨ ꯃꯄꯥꯟꯗꯅꯦ ꯆꯧꯀ꯭ꯔꯤ ꯑꯇꯦꯛꯄꯒꯨꯝꯕ ꯃꯅꯨꯡꯗ ꯍꯥꯟꯅ ꯂꯩꯖꯔꯝꯕꯗꯣ ꯂꯣꯏ ꯊꯥꯡꯇꯣꯛꯑꯦꯕ. ꯑꯗꯨ ꯅꯠꯇꯦ ꯁꯤꯗ ꯂꯩꯔꯦ. ꯆꯧꯀ꯭ꯔꯤ ꯑꯇꯦꯛ ꯑꯀꯥꯏꯁꯤꯡꯁꯦ ꯂꯣꯏ ꯊꯥꯡꯊꯈꯤꯗꯣꯏꯅꯤ. ꯄꯣꯛꯑꯦ ꯃꯈꯥꯁꯦ. ꯅꯨꯡꯁꯥ ꯁꯥ. ꯑꯗꯨꯒ ꯚ꯭ꯌꯨꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯀꯣ. ꯚ꯭ꯌꯨꯁꯤꯗ ꯂꯩꯔꯦ. ꯃꯈꯥꯗ ꯃꯤ ꯃꯌꯥꯝ ꯆꯠꯂꯤꯁꯦ. ꯍꯥꯏꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤꯗꯣ ꯐꯖꯗ꯭ꯔꯣ? ꯍꯥꯏꯅ ꯑꯩꯗꯤ ꯑꯇꯩ ꯈꯪꯗꯦ. ꯁꯤꯅꯔꯤꯁꯦ ꯐꯖꯅ ꯄꯥꯝꯖꯔꯦ. ꯚ꯭ꯌꯨꯁꯦ ꯍꯥꯏꯇꯥꯔꯦ. ꯑꯗ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯒ ꯐꯝ ꯌꯥꯅꯤꯕ. ꯍꯥꯏꯗ꯭ꯔꯕꯥꯠ ꯅꯤꯡꯁꯤꯡꯉꯦ. ꯍꯥꯏꯗ꯭ꯔꯕꯥꯠꯀ ꯍꯥꯏꯐꯦꯠ ꯃꯥꯟꯅꯗ꯭ꯔꯥ? ꯅꯤꯝ ꯄꯥꯝꯕꯤ ꯍꯧꯔꯒ ꯂꯩꯔꯦ. ꯃꯊꯛꯀꯤꯁꯤꯅ ꯃꯃꯥꯡꯒꯤꯁꯤꯅ ꯑꯇꯣꯞꯄ ꯔꯦꯡꯀꯤ ꯍꯥꯏꯇꯥꯔꯦ. ꯂꯩꯔꯦ. ꯁꯤꯗꯪꯅꯤꯗ. ꯑꯩꯈꯣꯏ ꯁꯥꯏ ꯁꯦꯡꯗꯣꯛꯄ ꯍꯧꯈ꯭ꯔꯦ. ꯑꯩꯒꯤ ꯊꯣꯡꯅꯥꯎꯁꯦ ꯍꯥꯡꯉꯛꯀꯦꯀꯣ. ꯑꯩꯒꯤ ꯔꯨꯝꯒꯤ ꯊꯣꯡꯅꯥꯎ ꯁꯤꯁꯦ
ꯀꯥꯆꯤꯟꯂꯣꯝꯁꯦ ꯍꯥꯡꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯎꯄꯥꯝꯕꯤ ꯀꯩꯀꯩꯁꯦ ꯎꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯁꯦ ꯀꯥꯏꯕ ꯅꯠꯇꯦꯀꯣ ꯈꯨꯠ ꯁꯨꯃꯥꯏꯅ ꯊꯤꯟꯇꯣꯛꯑꯒ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛ ꯍꯥꯡꯖꯤꯟ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯁꯤ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯏꯅ ꯂꯣꯛꯗꯥꯎꯟ ꯇꯧꯁꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯄꯥꯟꯁꯨ ꯊꯣꯛꯄ ꯌꯥꯗꯕ ꯌꯨꯝ ꯍꯟꯕꯁꯨ ꯌꯥꯔꯣꯏꯗꯣꯏꯕ ꯑꯩ ꯍꯧꯖꯤꯛꯇꯤ ꯔꯦꯟꯇ ꯂꯩꯔꯤꯗꯅꯀꯣ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏꯗꯣꯏꯕ ꯃꯤ ꯃꯌꯨꯝ ꯆꯠꯄꯁꯨ ꯌꯥꯔꯣꯏꯗꯣꯏꯕ ꯑꯗꯨꯒ ꯒ꯭ꯔꯥꯎꯟꯗ ꯐꯝꯕꯁꯨ ꯌꯥꯔꯣꯏꯗꯣꯏꯕ ꯁꯤꯅꯤ ꯇꯧꯔ ꯂꯩꯗꯣꯏꯁꯦ ꯑꯩꯈꯣꯏ ꯁꯥꯏꯕꯥꯅ ꯁꯨꯃꯥꯏꯅ ꯑꯗꯣ ꯁꯤ ꯃꯐꯝꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕ ꯃꯐꯝ ꯑꯣꯏꯗꯣꯏꯅꯦ ꯑꯩ ꯁꯤꯒꯤ ꯁꯤ ꯀ꯭ꯋꯥꯇꯔꯁꯦ ꯁꯤꯗ ꯆꯍꯤ 5 ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯥꯏꯅ ꯊꯕꯛ extend ꯇꯧꯔꯁꯨ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯗꯣꯏꯅꯦꯕ extend ꯇꯧꯗ꯭ꯔꯒꯁꯨ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯗꯣꯏꯅꯦꯕ ꯁꯤꯗ ꯔꯤꯇꯥꯌꯔ ꯆꯠꯇꯣꯏꯅꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯐꯝ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯀ꯭ꯋꯥꯇꯔ ꯀꯩꯀꯩꯁꯦ ꯍꯣꯡꯖꯤꯜꯂꯀꯥꯟꯗꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯅꯤ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯤꯗ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯛ ꯅꯝꯕ ꯐꯪꯗ꯭ꯔꯦꯕꯀꯣ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯆꯤꯜ ꯂꯩꯔꯕ ꯍꯥꯏꯗꯤ ꯈꯨꯠꯀꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁꯣꯝꯗꯁꯨ ꯑꯃꯨꯛ ꯂꯣꯏꯁꯟ ꯁꯤꯗꯁꯨ ꯑꯃꯨꯛ ꯂꯣꯏꯁꯟ ꯑꯅꯤꯃꯛ ꯄꯥꯔꯒ ꯑꯗꯩ ꯑꯉꯥꯡ ꯑꯅꯤꯒ ꯀꯩꯒ ꯇꯧꯔꯒ ꯑꯁ ꯌꯥꯝ ꯊꯤꯅ ꯋꯥꯏꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯒꯗꯤ ꯅꯝꯃꯗꯕꯅꯦ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯀꯩꯀꯥ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯣ ꯑꯉꯥꯡꯁꯨ ꯀꯥꯂꯦꯟ ꯁꯨꯇꯤ ꯊꯥꯔꯦꯕꯀꯣ ꯁꯥꯏꯌꯣꯜ ꯍꯣꯏꯁꯨ ꯑꯗꯨꯅ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯁꯦꯝꯃꯛꯑꯅꯤ ꯁꯝꯁꯦ ꯑꯩꯅ ꯀꯛꯊꯠꯈ꯭ꯔꯕꯅꯦ ꯁꯝ ꯁꯥꯡꯕ ꯇꯜꯂꯦ ꯍꯥꯠꯄ ꯇꯟꯕ ꯑꯩꯅ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯣꯏ ꯁꯦꯡꯕ ꯂꯣꯏꯔꯦ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯤꯆꯟꯁꯨ ꯂꯣꯏꯅꯃꯛ ꯁꯦꯡꯊꯣꯛꯑꯦ ꯁ꯭ꯋꯥꯏꯁꯦ ꯀꯣꯛꯇ꯭ꯔꯦ ꯑꯗꯣ ꯍꯌꯦꯡ ꯍꯣꯡꯖꯤꯜꯂꯛꯇꯕꯅꯤ ꯃꯩ ꯃꯨꯊꯠꯂꯦ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯅꯨꯡꯗꯥꯡꯗ ꯅꯨꯡꯁꯤꯠ ꯐꯖꯅ ꯁꯤꯠꯂꯦ ꯌꯦꯡꯉꯨ ꯂꯥꯛꯇꯣ ꯍꯧꯖꯤꯛ ꯂꯥꯡꯁꯦ ꯒ꯭ꯔꯥꯎꯟꯗ ꯊꯣꯛꯄꯩ ꯃꯊꯧ ꯇꯥꯗ꯭ꯔꯦꯍꯦ ꯁꯤꯗꯤ ꯆꯠꯂꯁꯤ ꯀꯩꯀꯩ ꯄꯥꯏꯔꯛꯇꯣꯏꯅꯣ ꯅꯪ ꯄꯥꯏꯔꯛꯅꯤꯗꯥꯏꯁꯦ ꯊꯝꯃꯝꯁꯦ ꯍꯥꯏꯔꯣ ꯑꯗꯨꯒ ꯃꯌꯥꯝꯁꯤꯁꯤꯅ ꯕꯔꯥ ꯀꯥꯗ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯂꯣꯏꯁꯟꯕ ꯍꯧꯔꯛꯄꯒꯤ ꯑꯣꯏꯗꯣꯏꯅꯦ ꯚꯤꯗꯤꯑꯣꯗꯤ ꯅꯝꯍꯧꯗ꯭ꯔꯦ ꯐꯣꯇꯣ ꯈꯔ ꯀꯥꯞꯍꯧꯕꯁꯦ ꯑꯗꯨꯝ ꯍꯥꯞꯄꯕ ꯍꯦꯛꯇ ꯚꯤꯗꯤꯑꯣ ꯅꯝꯕꯒ ꯁꯪꯗꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯁꯤꯕꯨꯗꯤ ꯑꯩꯅ ꯄꯣꯊꯥꯕ ꯑꯣꯏꯅ ꯄꯛꯅꯝ ꯁꯥꯟꯅꯕꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯆꯜꯂꯕ ꯑꯗꯣ ꯑꯌꯥꯝꯕ ꯁꯔꯨꯛ ꯈꯔ ꯑꯗꯨꯝ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯁꯤꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯀꯥꯟꯗꯅꯦ ꯂꯣꯏꯁꯟꯕ ꯑꯩꯈꯣꯏꯅ ꯍꯜꯂꯝꯗꯥꯏꯗ ꯅꯝꯃꯛꯄꯅꯦ ꯕꯔꯥꯗ ꯂꯩꯕꯁꯦ ꯃꯣꯏꯒꯤ ꯀꯥꯁꯦ ꯆꯥꯎꯕꯩ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯒ ꯊꯪꯅꯕ ꯈꯣꯠꯄ ꯃꯤ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯅ ꯉꯥꯔꯤꯒ ꯂꯧꯕꯁꯦ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯑꯣꯒꯦ ꯇꯧꯋꯦ ꯆꯔꯥ ꯍꯦꯜꯂꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯅꯒ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯂꯩꯅꯤꯡꯗꯕ ꯀꯨꯏꯔꯕꯅꯦ ꯑꯗꯣ ꯐꯥꯏꯅꯦꯜꯂꯤ ꯀ꯭ꯋꯥꯇꯔ ꯐꯪꯉꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯊꯥꯗꯣꯛꯑꯝꯃꯅꯤ ꯅꯨꯡꯁꯤꯕꯒ ꯀꯩꯝꯇ ꯐꯥꯎꯗꯦ ꯍꯥꯏꯕ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯕꯅꯦ ꯀꯥꯏꯅꯀꯣ ꯑꯗꯣ ꯐꯔꯦ ꯍꯧꯖꯤꯛ ꯀ꯭ꯋꯥꯇꯔ ꯌꯧꯔꯛꯑꯦ ꯀ꯭ꯋꯥꯇꯔ ꯌꯧꯔꯛꯄꯩ ꯐꯤꯕꯝꯁꯤꯗꯤ ꯎꯕꯗ ꯊꯃꯣꯏꯁꯦ ꯄꯨꯀꯥꯏ ꯍꯦꯛ ꯀꯥꯏꯔꯦ ꯄꯤꯛ ꯍꯦꯛ ꯊꯟꯕ ꯍꯥꯏꯁꯦ ꯔꯨꯝ ꯑꯅꯤꯃꯛ ꯌꯦꯡꯉꯨꯅꯦ ꯔꯨꯝ ꯑꯅꯤꯃꯛꯀ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯀꯤꯠꯆꯟꯗꯒꯤ ꯑꯗꯩ ꯕꯦꯗꯔꯨꯝ ꯑꯅꯤ ꯂꯣꯏꯅꯃꯛ ꯄꯣꯠꯁꯤꯡꯁꯦ ꯄꯤꯛ ꯄꯤꯛ ꯊꯟꯒꯩ ꯂꯩꯔꯝꯃꯦ ꯁꯤꯃꯨꯛ ꯂꯣꯏꯁꯟꯅꯤ ꯈꯟꯕꯗ ꯀꯣꯛꯁꯦ ꯃꯊꯥ ꯊꯤꯅ ꯁꯥꯏ ꯑꯁ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯄꯦꯛꯀꯤꯡ ꯇꯧꯔꯒ ꯆꯠꯄꯁꯦ ꯁꯤꯒꯤ ꯈꯜꯂꯨꯔꯗꯤ ꯌꯥꯝ ꯇꯟꯖꯥꯠꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯗꯣꯏꯅꯦꯀꯣ ꯍꯧꯖꯤꯛꯇꯪ ꯍꯣꯡꯖꯤꯜꯂꯛꯇ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯍꯣꯡꯉꯦ ꯑꯗꯣ ꯇꯨ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯩ ꯎꯠꯂꯛꯀꯦ ꯌꯦꯡꯉꯣ ꯄꯨꯔꯥ ꯃꯊꯥ ꯁꯥꯏ ꯍꯥꯏꯕ ꯎꯕꯗ ꯄꯤꯛ ꯊꯜꯂꯦ ꯀꯥꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯅꯤꯅ ꯑꯗꯨꯒ ꯑꯩꯒꯤ ꯇꯔꯪ ꯅꯨꯡ ꯑꯆꯧ ꯑꯆꯧꯕ ꯄꯥꯛꯅ ꯂꯩꯇꯦ ꯑꯃꯇꯪꯈꯛ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯕꯣꯔꯥꯗ ꯃꯆꯤꯠ ꯆꯦꯔꯪꯅ ꯃꯆꯤꯠ ꯍꯥꯟꯕꯗ ꯄꯨꯔꯥ ꯊꯜꯂꯦ ꯍꯥꯏꯕ ꯏꯃꯨꯡꯁꯦ ꯑꯗꯣ ꯕꯣꯔꯥ ꯆꯥꯎꯕ ꯑꯃꯗꯤ ꯌꯥꯎꯋꯦꯀꯣ ꯁꯤ ꯕꯣꯔꯥ ꯈꯨꯆꯥꯎꯗꯣ ꯁꯤꯒꯗꯣ ꯁꯤꯅ ꯃꯣꯟ ꯀꯔꯤ ꯀꯔꯥ ꯕ꯭ꯂꯦꯡꯀꯦꯠ ꯀꯩꯀꯩꯗꯨꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯟꯗꯣꯏꯅꯦ ꯑꯗꯣ ꯉꯁꯤꯗꯤ
tumam ka kaitang tharanibuko tumam amta thadridana tumam ka kaitang tharaga dum sini horen chakti imanabi hoida chawani do tumam thagige sine akoi hong to honjin tawraga dum lei hai tare kai hai ro khasmai quarter da lei ado sida chahi manga lei de sida di hongba hongara yumda putho amdai gi yomdo adu tangani aduga yumda oina hongbagi matang do tang yoksalan sin adudi thaba khara loisangi ke ka je loisan ma loraga video namake nong mai dum namake kam loisale ka mai tawre khole do ado ngasi gi video je loisalake